ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯥꯏꯒꯠꯄꯤꯃꯧ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯗꯨ ꯃꯤ ꯏꯇꯥꯛ ꯇꯥꯛꯏ꯫ ꯃꯈꯣꯏ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯑꯅꯤꯗꯤ ꯇꯔꯛ ꯇꯔꯛ ꯑꯗꯨꯃꯛ ꯃꯆꯠꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯨꯗ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯂꯥꯛꯄ ꯄꯥꯈꯪ ꯃꯆꯥ ꯑꯅꯤꯈꯛꯁꯨ ꯀꯅꯥꯕꯨ ꯉꯥꯏꯔꯤꯕꯅꯣ ꯈꯪꯗꯦ ꯂꯝꯕꯤ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯂꯦꯞꯇꯨꯅ ꯂꯝꯕꯤꯗꯨꯒꯤ ꯅꯥꯛ ꯌꯦꯠ ꯑꯣꯏꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯀꯔꯝꯕ ꯅꯨꯄꯤꯅꯣꯕ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯃꯁꯛ ꯃꯇꯧꯗꯣ ꯑꯗꯨꯝ ꯐꯖꯕ꯭ꯔꯕ?" "ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯝ ꯀꯥꯕꯛ ꯀꯥꯕꯛ ꯌꯦꯡꯕ ꯌꯥꯏ ꯍꯥꯏꯕꯗꯨꯅꯤ." "ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯥꯕꯛ ꯀꯥꯕꯛ ꯌꯦꯡꯕ ꯌꯥꯏꯌꯦꯕ?" "ꯍꯣꯏ ꯍꯥꯏꯕ ꯏꯇꯥꯎ, ꯅꯇꯥꯎ ꯍꯣꯏꯒꯤ ꯁꯛꯇꯥ ꯑꯁꯤꯗ ꯀꯥꯕꯛ ꯀꯥꯕꯛ ꯌꯦꯡꯕ ꯌꯥꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯃꯤꯒꯤ ꯍꯥꯏꯒꯠꯇꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯗ ꯍꯥꯏꯔꯨꯕꯗ ꯌꯥꯔꯛꯀꯗ꯭ꯔꯣ? ꯃꯗꯣ ꯅꯇꯥꯎꯅ ꯈꯜꯂꯤꯕ ꯅꯨꯄꯤꯁꯤꯁꯨꯅꯦ ꯄꯪꯅꯣꯞꯇꯤ ꯅꯣꯞꯇꯕꯅꯤ, ꯁꯛꯇꯣ ꯑꯗꯨꯝ ꯌꯦꯡꯕꯗꯤ ꯌꯥꯕꯅꯤ, ꯑꯗꯨꯒ ꯁꯑꯣꯡ ꯁꯕꯥꯟꯗꯤꯅꯦ ꯑꯗꯨꯝ ꯑꯅꯩꯕꯤꯅꯤ ꯏꯇꯥꯎ." "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯎꯔꯒ ꯈꯪꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯣ ꯏꯇꯥꯎ, ꯁꯤ ꯂꯩꯀꯥꯏꯁꯤꯗꯅꯦ ꯃꯤꯔꯣꯜ ꯊꯨꯡꯗꯕꯤ ꯃꯁꯛ ꯍꯥꯏꯐꯦꯠ ꯍꯥꯏꯒꯠꯄꯤ ꯅꯨꯄꯤ ꯑꯃ ꯂꯩꯕꯅꯤꯀꯣ, ꯃꯗꯨ ꯑꯃ ꯑꯣꯏꯔꯝꯗꯣꯏꯖꯥꯠꯂꯥ ꯅꯪꯒꯤꯁꯤꯕꯣ?" "ꯑꯁ ꯈꯪꯗꯦꯍꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯝꯇꯪ ꯎꯕꯗ ꯉꯥꯏꯔꯤ, ꯃꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤꯕꯁꯨ ꯂꯩꯇ꯭ꯔꯤ, ꯑꯗꯨꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯤ ꯈꯪꯗ꯭ꯔꯦ꯫ ꯑꯗꯣ ꯍꯣꯔꯦꯟ ꯃꯥ ꯊꯣꯔꯛꯄ꯭ꯔꯥ ꯌꯦꯡꯈꯤꯁꯦ, ꯊꯣꯔꯛꯑꯒꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯈꯪꯉꯅꯤꯗꯅ." "ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ ꯏꯇꯥꯎ, ꯑꯗꯣ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯊꯤꯅ ꯂꯋꯥꯏꯗꯤ ꯇꯥꯏꯀꯣ, ꯌꯥꯝꯅ ꯆꯥꯎꯈꯠꯇꯦ ꯍꯥꯏꯕ, ꯂꯩꯔꯤꯕ ꯂꯝꯕꯤ ꯁꯣꯔꯣꯛ ꯌꯨꯝꯂꯩ ꯀꯩꯀꯩ ꯑꯁ ꯃꯆꯨ ꯏꯇꯥ ꯇꯥꯗꯦꯗ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯂꯝꯁꯤꯕꯨ ꯁꯤꯗꯕꯩ ꯋꯥꯕꯨꯗꯤ ꯅꯠꯇꯦꯀꯣ ꯏꯇꯥꯎ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯨ ꯈꯨꯡꯒꯪ ꯑꯣꯏꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯣꯏꯒꯤꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯨꯒ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩ꯫ ꯑꯩꯈꯣꯏꯗꯨꯅ ꯌꯥꯝ ꯍꯦꯟꯅ ꯃꯆꯨ ꯇꯥꯕ, ꯂꯝꯕꯤ ꯊꯣꯡ ꯐꯕ, ꯌꯨꯝꯂꯩ ꯀꯩꯔꯩ ꯃꯁꯥ ꯅꯥꯟꯕ ꯌꯥꯝ ꯍꯦꯟꯕ ꯃꯥꯟꯗ꯭ꯔꯣ ꯏꯇꯥꯎ?" "ꯑꯗꯨꯕꯨꯗꯤ ꯌꯥꯝ ꯆꯨꯝꯃꯤꯗ ꯏꯇꯥꯎ, ꯃꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯃꯆꯨ ꯇꯥꯕꯗꯤ ꯋꯥꯠꯂꯤ." "ꯑꯦ ꯏꯇꯥꯎ, ꯂꯥꯛꯑꯦꯍꯦ, ꯇꯨ ꯑꯥꯗ ꯅꯨꯄꯤ ꯑꯅꯤꯈꯛ ꯂꯥꯛꯏꯁꯦ ꯎꯕ꯭ꯔꯥ? ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯁꯥ ꯃꯎ ꯈꯔ ꯐꯕꯤꯁꯦ ꯑꯁꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ." "ꯑꯦ ꯏꯇꯥꯎ, ꯑꯁꯤꯅꯦ ꯑꯩꯅ ꯐꯖꯅ ꯍꯥꯏꯒꯠꯂꯦ ꯍꯥꯏꯗꯣ, ꯃꯁꯛ ꯑꯁꯤꯒ ꯃꯥꯅ ꯍꯥꯏꯒꯠꯂꯤꯁꯤꯒ ꯏꯆꯥ ꯆꯥꯟꯅꯗꯕꯅꯤ ꯏꯇꯥꯎ꯫ ꯅꯪ ꯑꯁꯤ ꯅꯨꯄꯤꯁꯤ ꯑꯣꯏꯔꯗꯤꯅꯦ ꯀꯣꯏꯍꯧꯗꯕꯅ ꯐꯅꯤꯀꯣ ꯏꯇꯥꯎ, ꯑꯁꯦ ꯃꯤꯔꯣꯜ ꯑꯃ ꯏꯋꯥꯠ ꯋꯥꯠꯄꯅꯤ꯫ ꯑꯩꯅꯦ ꯑꯁꯤꯃꯗꯤ ꯃꯁꯛ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯤ, ꯃꯃꯥ ꯑꯗꯨꯁꯨꯅꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯕꯅꯤ, ꯃꯣꯏ ꯏꯃꯨꯡꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤꯒ ꯄꯥꯛꯅ ꯆꯪꯅꯗꯕꯅꯦꯕ, ꯃꯤꯔꯣꯜ ꯊꯨꯡꯗꯕꯅꯤ, ꯃꯤꯅ ꯉꯥꯡꯅꯕꯅꯦꯕ ꯃꯤꯔꯣꯜ ꯊꯨꯡꯗꯕꯒꯤ꯫ ꯑꯆꯥꯎ ꯑꯔꯝꯅ ꯃꯔꯣꯜ ꯑꯃ ꯀꯥꯔꯤꯕ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯣꯏꯔꯗꯤꯅꯦ ꯅꯪ ꯅꯇꯨꯒ ꯑꯝꯇ ꯊꯤꯔꯨꯔꯅꯨ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯑꯩꯗꯤ꯫ ꯍꯦꯔꯥ, ꯅꯨꯄꯤ ꯃꯥꯅ ꯍꯥꯏꯒꯠꯇꯅ ꯀꯌꯥꯝ ꯌꯥꯝꯅ ꯍꯥꯏꯒꯠꯇꯣꯏꯅꯣ? ꯑꯩ ꯇꯦꯛꯊꯍꯟꯒꯦ, ꯅꯇꯥꯎ ꯇꯧꯒꯦ ꯀꯩꯗꯧꯔꯒꯦ? ꯑꯁ ꯏꯇꯥꯎ, ꯑꯁꯤ ꯅꯨꯄꯤꯁꯦ ꯁꯣꯅꯣ ꯊꯨꯡꯕꯅꯦ ꯍꯥꯏꯕ ꯅꯪꯕꯨ, ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯅꯪ ꯍꯥꯏꯖꯔꯨꯖꯅꯨ, ꯆꯣꯞꯄ ꯅꯪꯖꯅꯤꯀꯣ ꯅꯪ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯑꯇꯣꯞꯄ ꯐꯖꯕꯤ ꯑꯃ ꯑꯣꯏꯅ ꯍꯥꯏꯅꯕꯤꯒꯦ, ꯑꯁꯤꯃꯗꯤ ꯇꯣꯛꯑꯣ ꯏꯇꯥꯎ꯫ ꯀꯣꯏꯕ ꯀꯣꯏꯗꯕ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤ, ꯑꯩ ꯍꯥꯏꯕꯗꯪꯗꯤ ꯍꯥꯏꯔꯒ ꯌꯦꯡꯒꯦ ꯏꯇꯥꯎ, ꯃꯥꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯥꯏꯒꯠꯄꯅꯣ ꯌꯦꯡꯒꯦꯕ." "ꯍꯣꯏ ꯍꯣꯏ, ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯥꯏꯕꯛ ꯌꯦꯡꯉꯣ ꯏꯇꯥꯎ, ꯑꯩꯗꯤꯅꯦ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯔꯒꯦ." "ꯅꯪꯁꯨ ꯃꯤꯀꯤ ꯊꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ, ꯅꯨꯄꯤ ꯑꯃꯅ ꯀꯔꯤꯕꯨ ꯇꯧꯔꯛꯄ ꯉꯝꯗꯣꯔꯤꯒꯦ ꯑꯩꯈꯣꯏꯗ?" "ꯑꯁ ꯏꯇꯥꯎ, ꯇꯧꯔꯛꯄ ꯇꯧꯔꯛꯇꯕꯒꯤ ꯋꯥ ꯅꯠꯇꯦꯗ, ꯑꯁꯦ ꯐꯖꯅ ꯃꯨꯛꯄꯅꯤ, ꯐꯖꯅ ꯍꯥꯏꯒꯠꯄꯅꯤ, ꯃꯥꯅ ꯉꯥꯡꯂꯛꯀꯗꯕ ꯋꯥꯍꯩ ꯈꯣꯟꯗꯥꯗꯣ ꯑꯩ ꯍꯩꯅꯔꯣꯏ, ꯑꯗꯨꯅ ꯇꯧꯕꯅꯤ, ꯈꯣꯏꯗꯧꯁꯦ ꯕꯤꯔꯤ ꯕꯤꯔꯤ ꯊꯤꯜꯂꯛꯀꯅꯤ, ꯑꯗꯨꯅ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯗꯨꯅ ꯈꯨꯠ ꯊꯥꯅꯤꯡꯉꯛꯀꯅꯤ ꯍꯥꯏꯕ." "ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯐꯔꯦꯁꯦ, ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯨ, ꯑꯩ ꯅꯩꯊꯔꯛꯀꯦ ꯌꯦꯡꯉꯨ, ꯎꯗ ꯎꯁꯤꯜꯂꯛꯇ꯭ꯔꯒ ꯍꯦꯔꯥ, ꯃꯥꯅ ꯉꯝꯕ ꯌꯥꯕ꯭ꯔꯣ, ꯑꯩ ꯇꯧꯒꯦ." "ꯍꯣꯏ ꯍꯣꯏ, ꯆꯠꯂꯣ, ꯂꯥꯏꯕꯛ ꯌꯦꯡꯉꯨꯔꯣ ꯏꯇꯥꯎ." ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯜ, ꯅꯣꯏ ꯑꯅꯤ ꯑꯝꯇ ꯉꯥꯏꯈꯣꯕ." "ꯀꯩꯅꯣ? ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" "ꯑꯁ ꯈꯣꯟꯗꯥ ꯑꯁꯤꯗꯤ ꯋꯥ ꯄꯥꯎ ꯍꯥꯏꯗ꯭ꯔꯤ ꯐꯖꯅ ꯍꯨꯒꯠꯂꯤꯍꯦ." "ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯣ?" "ꯀꯩꯁꯨ ꯍꯥꯏꯗꯦ, ꯑꯗꯣ ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ?" "ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯃꯤꯡ ꯍꯦꯛꯇ ꯍꯪꯉꯤꯗꯤ? ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯒꯤꯗꯤ ꯍꯪꯗꯦ, ꯑꯩ ꯈꯛꯇꯒꯤ ꯍꯪꯉꯤꯁꯤꯅ ꯀꯩꯒꯤꯅꯣ? ꯅꯪꯒꯤꯗꯣ ꯑꯩ ꯄꯥꯝꯃꯤꯔꯥ?" "ꯍꯣꯏ, ꯄꯥꯝꯕꯒꯤꯅꯤ ꯍꯪꯉꯤꯁꯦ, ꯅꯪꯅ ꯍꯥꯟꯅ ꯈꯪꯉꯝꯃꯤꯁꯤꯅ ꯍꯦꯟꯅ ꯐꯔꯦ, ꯑꯗꯣ ꯅꯪꯒꯤ ꯃꯤꯡ ꯍꯥꯏꯔꯝꯃꯣ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯈꯪꯅꯔꯁꯤ ꯉꯁꯤꯗꯒꯤ." "ꯑꯦ ꯆꯠꯊꯣꯍꯦ ꯑꯥꯗ, ꯁꯛꯇꯥ ꯄꯨꯗꯥꯗꯨꯒ ꯈꯔ ꯐꯖꯔꯗꯤ ꯐꯩ, ꯗꯥꯎ ꯊꯨꯝꯒ ꯌꯥꯒꯗꯕ ꯃꯥꯟꯗꯦꯗ." "ꯑꯗꯣ ꯉꯥꯏꯈꯣꯅꯦ, ꯁꯛ ꯆꯨꯒꯤꯕꯨꯗꯤ ꯀꯣꯟꯅ ꯈꯟꯅꯔꯁꯤꯅꯦ, ꯅꯪꯕꯨ ꯅꯔꯜ ꯀꯌꯥꯝ ꯂꯩꯔꯒꯦ, ꯁꯦꯜ ꯀꯌꯥꯝ ꯄꯥꯏꯖꯒꯦ, ꯍꯌꯦꯡ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯣꯏꯅ ꯊꯨꯡꯍꯟꯕꯕ ꯉꯝꯒꯗ꯭ꯔꯕ? ꯅꯪꯕꯨ ꯅꯔꯜ ꯀꯌꯥꯝ ꯂꯩꯔꯒꯦꯕ, ꯅꯪꯅ ꯑꯩ ꯄꯥꯝꯃꯤ ꯍꯥꯏꯔꯤꯁꯦ?" "ꯑꯦ, ꯁꯦꯜ ꯄꯥꯏꯗ꯭ꯔꯗꯤ ꯅꯪ ꯀꯣꯏꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ?
ꯑꯩꯈꯣꯏꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯁꯦꯜ ꯄꯥꯏꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯆꯥꯕ ꯊꯛꯄ ꯐꯥꯎꯗꯤ ꯋꯥꯠꯇꯦ ꯍꯌꯦꯡ ꯅꯕꯨꯛ ꯊꯟꯕ ꯐꯥꯎꯗꯤ ꯄꯤꯖꯕ ꯉꯝꯒꯅꯤ ꯀꯩꯅꯣ ꯑꯗꯣ ꯅꯪꯁꯨ ꯅꯁꯛ ꯅꯇꯧ ꯊꯣꯏꯅ ꯀꯥ ꯍꯦꯟꯅ ꯐꯖꯕꯁꯨ ꯅꯠꯇꯕꯗꯨꯗ ꯑꯍꯦꯟꯕ ꯄꯥꯝꯃꯣꯏ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯔꯦ ꯑꯩꯁꯦ ꯅꯪꯒꯤꯗꯤ ꯑꯗꯨꯝ ꯆꯞ ꯆꯥꯔꯕꯅꯤ ꯏꯁ ꯀꯔꯤ ꯆꯠꯂꯣ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ ꯏꯕꯨꯡꯉꯣ ꯅꯪ ꯅꯁꯛ ꯑꯗꯨꯅꯒ ꯅꯔꯜ ꯄꯥꯏꯕ ꯑꯣꯏꯔꯗꯤ ꯌꯥꯕꯤꯒꯦ ꯇꯧꯕꯅꯤ ꯑꯗꯨꯁꯨ ꯅꯠꯇꯦ ꯎꯄꯥꯏ ꯂꯩꯇꯦ ꯆꯣ 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 ꯑꯩꯗꯤꯅꯦ ꯁꯦꯜ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯗꯤ ꯂꯩꯕꯤꯗꯧ ꯅꯠꯇꯦ ꯈꯪꯉꯕ ꯑꯩꯕꯨ ꯅꯪꯅ ꯄꯥꯝꯃꯗꯤꯅꯦ ꯁꯦꯜ ꯍꯥꯟꯅ ꯄꯥꯏꯔꯛꯈꯣ ꯑꯗꯨꯒ ꯈꯟꯅꯁꯤꯀꯣ ꯑꯦ ꯅꯪꯕꯨ ꯅꯁꯛ ꯀꯌꯥꯝ ꯐꯖꯕꯅꯦ ꯍꯥꯏꯗꯅ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯀꯔꯤꯒꯤ ꯋꯥꯅ ꯍꯣꯠꯅꯖꯗꯣꯏꯕ ꯑꯣꯏ ꯍꯥꯏꯒꯠꯄꯤ ꯑꯩꯅ ꯁꯦꯜ ꯄꯥꯏꯔꯗꯤꯅꯦ ꯅꯪꯗꯤ ꯁꯨꯡꯂꯧ ꯂꯧꯕꯤꯔꯣꯏ ꯐꯖꯕꯤ ꯅꯪꯉꯣꯟꯗꯒꯤ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯂꯧꯔꯒ ꯅꯣꯏ ꯂꯩꯀꯥꯏꯁꯤꯗ ꯄꯨꯔꯛꯀꯦ ꯍꯥꯍꯥ ꯑꯌꯣ ꯅꯕꯦꯝꯃ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯅꯨꯄꯤꯗꯤꯅꯦ ꯇꯥꯏꯕꯪ ꯄꯥꯜꯂꯁꯤꯗ ꯂꯩꯇꯕꯅꯤ ꯊꯤꯌꯨ ꯊꯤꯌꯨ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯤꯁꯤꯡꯁꯦ ꯖꯥꯠ ꯖꯥꯠꯅꯤꯀꯣ ꯄꯥꯝꯃꯦ ꯀꯣꯏꯒꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯅ ꯃꯣꯏꯅ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯏꯅꯦ ꯍꯣ ꯏꯕꯨꯡꯉꯣ ꯅꯁꯛꯇꯣ ꯐꯖꯔꯒ ꯂꯥꯛꯑꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯁꯦꯜ ꯄꯥꯏꯔꯒ ꯂꯥꯛꯑꯣ ꯅꯒꯨꯟꯗꯤ ꯂꯩꯇꯅ ꯐꯖꯕꯤ ꯑꯩꯕꯨ ꯄꯥꯝꯂꯕꯗꯤ ꯐꯖꯕ ꯈꯣꯟꯊꯤ ꯈꯔꯗꯤ ꯑꯗꯨꯝ ꯇꯥꯕ ꯏꯁ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯉꯩꯗꯅꯦ ꯃꯇꯝꯒꯁꯦ ꯂꯣꯏꯅ ꯃꯥꯡꯉꯤ ꯍꯟꯗꯣ ꯆꯠꯀꯦ ꯍꯟꯗꯣ ꯂꯦꯝꯕꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯦ ꯃꯤ ꯐꯖꯅ ꯎꯁꯤꯠꯇꯦꯅꯦ ꯑꯣꯏ ꯃꯧꯖꯥꯎ ꯃꯥꯟꯕꯤ ꯁꯑꯣꯡ ꯁꯕꯥꯟꯗꯨꯒ ꯁꯥꯃꯨ ꯑꯃꯣꯝ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯩꯅ ꯁꯛꯁꯦ ꯈꯔ ꯊꯤꯔꯞ ꯂꯩꯕꯁꯤꯗ ꯑꯊꯤꯕꯤ ꯅꯉꯣꯟꯗ ꯍꯥꯏꯔꯨꯕꯗ ꯌꯥꯔꯛꯀꯅꯤ ꯈꯜꯂꯒ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯐꯖꯕꯤꯒ ꯑꯃꯨꯛ ꯁꯥꯒꯠꯂꯛꯑꯗꯅ ꯁꯥꯃꯨ ꯑꯃꯣꯝ ꯃꯥꯟꯕꯤ ꯍꯥꯏꯔꯤꯁꯤꯅꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯇꯥꯕ ꯅꯠꯇꯦ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯕꯅꯤ ꯃꯁꯤꯗꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯃꯥꯏ ꯇꯧꯔꯦ ꯀꯩꯕꯨ ꯇꯧꯔꯨꯅꯦꯒꯦ ꯇꯞ ꯇꯥꯡꯉꯩ ꯈꯠꯅꯔꯒ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯑꯗꯨꯝ ꯐꯖꯅ ꯈꯨꯝꯈ꯭ꯔꯕꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯁꯦ ꯃꯁꯛ ꯃꯇꯧ ꯑꯁꯤꯒ ꯏꯆꯥ ꯆꯥꯟꯅꯗꯅ ꯐꯖꯅ ꯍꯥꯏꯒꯠꯄꯅꯤ ꯍꯥꯏꯗꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯃꯥ ꯈꯛꯇ ꯅꯨꯄꯤꯔꯣ ꯑꯩꯅꯦ ꯅꯪꯒꯤꯅꯦ ꯅꯨꯄꯤ ꯑꯃ ꯁꯤꯜꯂꯛꯀꯦ ꯑꯁꯤꯒꯤ ꯑꯅꯣꯏꯕꯤ ꯅꯨꯄꯤꯁꯦ ꯀꯩꯗꯕꯨ ꯄꯥꯝꯃꯣꯏꯅꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯆꯠꯂꯁꯤ ꯏꯇꯥꯎ ꯑꯁꯣꯝꯗꯁꯨ ꯂꯦꯝꯕꯤꯒ ꯊꯣꯏꯕꯤꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ ꯁꯛꯇꯥ ꯄꯨꯗꯥꯗꯨꯒ ꯑꯩꯕꯨ ꯄꯥꯝꯃꯤ ꯀꯥꯏꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯅꯦ ꯃꯥꯒꯤꯗꯣ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛ ꯑꯁꯤꯅ ꯊꯥꯖꯤꯜꯂꯝꯃꯗꯤ ꯈꯔ ꯄꯦꯟꯒꯗꯕꯅꯤ ꯂꯦꯝꯕꯤꯗꯣ ꯋꯥꯗꯤ ꯉꯥꯡꯗꯦ ꯃꯕꯨꯛꯅꯤꯡꯗꯗꯤ ꯑꯁꯨꯝꯅ ꯈꯟꯖꯩ ꯑꯁ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦꯗ ꯇꯧꯔꯤꯁꯦ ꯃꯁꯛꯅꯦ ꯃꯇꯧꯅꯤ ꯈꯔꯨꯡ ꯑꯆꯧꯕꯗ ꯐꯅꯦꯛ ꯁꯦꯠꯆꯤꯟꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯅꯨꯄꯥꯅꯒ ꯃꯥꯕꯨ ꯄꯥꯝꯃꯤꯒ ꯍꯥꯏꯔꯛꯏꯁꯦ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ ꯍꯥꯏꯅ ꯈꯟꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯨꯛꯆꯗꯅꯒ ꯇꯧꯔꯤ ꯃꯤꯗꯧꯅ ꯀꯥ ꯍꯦꯟꯅ ꯐꯖꯕꯁꯨ ꯅꯠꯇꯦ ꯈꯔ ꯀꯥꯕꯛ ꯌꯦꯡꯕ ꯌꯥꯕꯁꯤꯗ ꯃꯉꯛꯁꯦ ꯑꯔꯣꯏꯕꯤꯗ ꯍꯥꯏꯒꯠꯂꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯤ ꯑꯩꯅꯦ ꯃꯥꯒ ꯀꯨꯏꯅ ꯁꯥꯡꯅ ꯂꯣꯏꯅꯕꯒ ꯌꯥꯕ ꯅꯠꯇꯦ ꯃꯥꯒ ꯁꯨꯝ ꯂꯣꯏꯅꯗꯨꯅ ꯇꯤꯟꯅꯗꯨꯅ ꯂꯩꯔꯕꯗꯤꯅꯦ ꯃꯤꯅ ꯑꯩꯁꯨ ꯃꯥꯒ ꯃꯤꯔꯣꯜ ꯃꯥꯟꯅꯕꯣꯏ ꯈꯟꯈ꯭ꯔꯅꯤ ꯈꯔ ꯊꯨꯅ ꯂꯥꯞꯊꯣꯛꯍꯧꯗꯕ ꯌꯥꯗꯦ ꯑꯩ ꯍꯩꯃꯥ ꯂꯦꯝꯕꯤ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯔꯤꯗꯨꯕꯣ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯝꯇ ꯇꯥꯗꯕ꯭ꯔꯕ ꯅꯪꯕꯣ ꯍꯥꯎ ꯍꯣꯏ ꯇꯥꯏ ꯆꯨꯝꯃꯦꯕ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯑꯁ ꯑꯩꯗꯤ ꯍꯩꯅꯗꯕꯅ ꯅꯪꯅ ꯉꯥꯡꯉꯤ ꯃꯇꯤꯛ ꯆꯞ ꯍꯦꯛ ꯆꯥꯏ ꯏꯕꯦꯝꯃ ꯑꯗꯨꯃꯥꯏꯅ ꯉꯥꯡꯗ꯭ꯔꯗꯤꯅꯦ ꯃꯣꯏꯒꯨꯝꯕꯁꯤꯗꯤ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯕ ꯅꯠꯇꯦ ꯍꯣꯏ ꯑꯗꯨꯅꯦ ꯑꯩꯅ ꯇꯧꯔꯤꯗꯣ ꯆꯞ ꯆꯥꯗ꯭ꯔꯥ ꯑꯗꯣ ꯅꯪ ꯅꯨꯄꯥꯗꯨꯅ ꯀꯃꯥꯏ ꯇꯧꯔꯤ ꯑꯗꯨꯝ ꯈꯪꯅꯔꯤꯕꯣ ꯈꯪꯅꯔꯤ ꯁꯦꯜꯁꯨ ꯄꯥꯏꯕ ꯅꯠꯇꯕ ꯀꯩꯗꯕꯨ ꯅꯪꯅ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅꯤꯗꯅ ꯑꯗꯨꯝ ꯈꯪꯅꯔꯤꯅꯣ ꯈꯪꯗꯦ ꯅꯪꯁꯨ ꯁꯦꯜ ꯄꯥꯏꯗ꯭ꯔꯁꯨ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤꯗꯨꯗꯤ ꯅꯣꯡꯃꯗꯤ ꯑꯗꯨꯒꯤ ꯃꯄꯥꯜꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯅꯤ ꯈꯜꯂꯒ ꯈꯪꯅꯔꯤꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯏꯁ ꯌꯥꯏꯍꯦ ꯏꯕꯦꯝꯃ ꯁꯨꯔꯒ ꯆꯥꯕ ꯁꯨꯗ꯭ꯔꯒ ꯆꯔꯥ ꯍꯦꯟꯕ ꯃꯤꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯅꯨꯡꯉꯥꯏꯔꯛꯇꯣꯏꯕ ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯤ ꯍꯣꯏꯁꯦ ꯑꯩꯈꯣꯏꯅꯅꯦ ꯍꯌꯦꯡ ꯋꯥꯅ ꯍꯤꯡꯉꯨꯔꯕꯁꯨ ꯅꯪꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡꯗ ꯂꯩꯕ ꯑꯣꯏꯖꯔꯣ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯅꯪꯗꯤ ꯊꯣꯡꯒꯥꯜ ꯌꯧꯔꯕꯅꯤꯅ ꯂꯩꯍꯧꯔꯣꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯆꯠꯈ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯏꯃꯨꯡ ꯍꯦꯛ ꯆꯪꯂꯛꯄꯗ ꯃꯃꯥ ꯇꯊꯣꯠꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯕꯦꯝꯃ ꯂꯥꯎ ꯏꯃꯥꯒꯅꯦ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯟꯅꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯅꯅꯦꯗꯣ ꯉꯁꯥꯏ ꯂꯥꯛꯑꯝꯃꯤ ꯃꯥꯅ ꯍꯥꯏꯔꯝꯕꯗ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯌꯦ ꯏꯅꯥꯛꯁꯨ ꯌꯥꯝꯅ ꯈꯨꯟ ꯃꯥꯜꯂꯤ ꯅꯪꯒꯤ ꯃꯥꯃꯣ ꯍꯣꯏꯒꯤ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏ ꯅꯨꯄꯥꯗꯣ ꯃꯇꯣꯝꯇꯁꯨ ꯄꯣꯛꯄ ꯃꯥꯜꯂꯤ ꯍꯌꯦꯡꯅꯦ ꯏꯆꯥꯅ ꯂꯩꯕꯗ ꯅꯅꯤꯡꯗ ꯇꯧꯔꯒ ꯂꯩꯕ ꯌꯥꯗꯣꯏꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯕꯨ ꯍꯥꯟꯅ ꯈꯪꯕ ꯃꯥꯜꯂꯤ ꯅꯪꯁꯦ ꯄꯥꯝꯃꯤ ꯍꯥꯏꯔꯛꯑꯦ ꯍꯥꯏꯅꯤ ꯅꯪꯕꯣ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯅꯦꯅ ꯍꯥꯏꯗꯨꯕꯨ ꯀꯌꯥꯃꯨꯛꯇꯤ ꯑꯍꯜ ꯑꯣꯏꯔꯒꯦ ꯍꯥꯏꯁꯤꯕꯣ ꯍꯥꯏ ꯀꯩꯁꯨ ꯊꯣꯏꯅ ꯑꯍꯜ ꯑꯣꯏꯕꯗꯤ ꯅꯠꯇꯦꯗ ꯅꯪꯉꯣꯟꯗꯒꯤꯗꯤ ꯆꯍꯤ ꯈꯔ ꯑꯗꯨꯝ ꯍꯜꯂꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯔꯤ ꯇꯧꯔꯤꯒꯦ ꯏꯕꯦꯝꯃ ꯁꯦꯜ ꯄꯥꯏꯔ ꯂꯣꯏꯔꯦ ꯁꯦ ꯅꯨꯄꯥꯗꯨꯅꯁꯨ ꯅꯪꯁꯦ ꯄꯥꯝꯖꯩ ꯍꯥꯏꯔꯕꯅꯤꯅ ꯍꯌꯦꯡ
ꯅꯪꯅ ꯍꯥꯏꯕꯇ ꯃꯥꯅ ꯏꯟꯗꯣꯏꯅꯤ ꯅꯅꯤꯡꯗ ꯇꯧꯕ ꯌꯥꯗꯣꯏꯅꯤ ꯑꯗꯨꯒꯅꯦ ꯅꯪꯅ ꯅꯨꯄꯥꯗꯨꯕꯨ ꯊꯦꯝꯗꯨꯅ ꯏꯃꯥ ꯍꯣꯏꯒꯤꯁꯨ ꯈꯔ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯅꯕ ꯁꯤꯜꯂꯛꯄ ꯌꯥꯔꯦꯗꯅ ꯍꯣꯏ ꯑꯗꯣ ꯏꯃꯥ ꯃꯣꯏꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯇꯍꯥꯅ ꯌꯥꯔꯦ ꯍꯥꯏꯅꯗꯤ ꯍꯥꯏꯗꯣꯛꯎꯅꯨꯀꯣ ꯈꯔ ꯃꯃꯜ ꯀꯥꯍꯟꯈꯤꯁꯦꯕ ꯏꯃꯥ ꯃꯣꯏꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯌꯥꯊꯣꯛꯈ꯭ꯔꯗꯤꯅꯦ ꯅꯆꯥ ꯑꯩꯁꯦ ꯃꯃꯜ ꯂꯩꯇꯕꯤ ꯑꯃ ꯑꯣꯏꯅ ꯂꯧꯈꯤꯅꯤꯕ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯑꯩꯁꯦ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥꯅꯤꯅꯦꯍꯦ ꯅꯃꯥ ꯑꯩ ꯇꯧꯒꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯃꯅꯦ ꯍꯣꯏꯅ ꯁꯤꯟꯗꯨꯅ ꯃꯥꯕꯨ ꯄꯥꯝꯖꯩ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯇꯣꯟꯗꯣꯟꯕ ꯑꯗꯨꯒ ꯎꯅꯍꯜꯂꯝꯃꯤ ꯇꯣꯟꯗꯣꯟꯕꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤ ꯅꯪꯅ ꯑꯩꯅ ꯅꯨꯡꯁꯤ ꯄꯥꯝꯃꯦ ꯍꯥꯏꯕꯗ ꯌꯥꯔꯛꯏꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯑꯗꯣ ꯑꯩꯗꯤ ꯆꯍꯤꯁꯨ ꯈꯔ ꯑꯗꯨꯝ ꯂꯤꯔꯦ ꯌꯨꯝꯕꯥꯟꯕꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯂꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯅꯁꯨ ꯅꯨꯄꯤ ꯊꯤꯔꯣ ꯍꯥꯏꯕꯁꯤꯅꯕꯨ ꯑꯃꯨꯛ ꯇꯣꯏꯕ ꯀꯣꯛꯀ ꯉꯥꯎꯔꯕꯅꯤ ꯑꯗꯣ ꯅꯪꯅ ꯌꯥꯔꯗꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯃꯛ ꯆꯦꯟꯅꯅꯕ ꯇꯧꯔꯁꯤꯗꯅ ꯇꯥ ꯇꯣꯟꯗꯣꯟꯕ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯆꯦꯟꯕ ꯆꯣꯡꯕꯁꯦ ꯀꯌꯥ ꯄꯥꯝꯖꯗꯦ ꯑꯗꯨꯒ ꯇꯥ ꯇꯣꯟꯗꯣꯟꯕꯁꯨ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇ꯭ꯔꯕꯅꯤꯅ ꯅꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯑꯣꯏꯅ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯐꯖꯅ ꯂꯦꯝꯅ ꯂꯨꯍꯣꯡꯁꯤ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯁ ꯑꯩꯗꯤ ꯅꯪꯅꯒ ꯑꯉꯥꯡ ꯑꯣꯏꯕꯁꯤꯗ ꯂꯨꯍꯣꯡꯉꯁꯤ ꯆꯦꯜꯂꯁꯤ ꯍꯥꯏꯕꯁꯦ ꯄꯥꯛ ꯍꯦꯛꯇ ꯌꯥꯔꯛꯀꯗꯕ ꯃꯥꯜꯂꯨꯗꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯍꯔꯥꯎꯅ ꯌꯥꯔꯛꯄꯁꯦ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏ ꯊꯥꯔꯛꯑꯒꯦꯀꯣ ꯑꯗꯣ ꯇꯥ ꯇꯣꯟꯗꯣꯟꯕ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯅꯈꯣꯏꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯃꯈꯥꯗ ꯂꯩꯔꯤ ꯑꯗꯣ ꯅꯣꯏ ꯑꯍꯜꯁꯤꯡꯅ ꯑꯩꯕꯨ ꯄꯥꯝꯒꯗ꯭ꯔꯅꯤ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯩ ꯀꯩꯗ ꯌꯦꯡꯂꯒ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗ ꯅꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯅ ꯊꯧ ꯎꯁꯤꯠꯇꯅ ꯇꯧꯔꯝꯂꯕꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ ꯅꯪꯒ ꯑꯗꯨꯝ ꯀꯥꯏꯅꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯒꯤꯗꯤꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯊꯣꯏꯅ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ ꯑꯗꯣ ꯅꯪ ꯑꯩꯒ ꯀꯥꯏꯅꯕꯒꯤ ꯋꯥꯗꯤ ꯄꯜꯂꯛꯀꯅꯨꯀꯣ ꯑꯩꯒꯤꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯖꯕꯅꯤ ꯑꯗꯨꯅ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨꯗꯤ uhhenꯕ ꯌꯥꯗꯦ ꯅꯪꯅ ꯑꯄꯥꯝꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯑꯩꯅ ꯂꯣꯏꯅ ꯌꯥꯗꯣꯏꯅꯤ ꯐꯔꯦꯁꯦ ꯑꯗꯣ ꯁꯦ ꯊꯣꯏꯗꯤꯡ ꯀꯕꯣꯛꯅꯤ ꯑꯩꯅ ꯌꯨꯝꯗꯒꯤ ꯅꯪꯉꯣꯟꯗ ꯄꯤꯖꯒꯦ ꯍꯥꯏꯗꯅ ꯁꯥꯔꯛꯄꯅꯤ ꯁꯤ ꯆꯥꯎꯑꯣ ꯑꯗꯨꯒ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥ ꯅꯪꯅ ꯑꯩ ꯄꯤꯖꯒꯦꯅ ꯁꯥꯔꯛꯏꯕ ꯀꯗꯥꯏ ꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯎꯏꯕ ꯊꯣꯏꯕꯤ ꯑꯁꯦꯡꯕꯒꯤ ꯍꯥꯎꯕ꯭ꯔꯅꯦ ꯍꯥꯎꯏ ꯑꯗꯨ ꯅꯪꯁꯨ ꯈꯔ ꯆꯥꯎꯗꯅ ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯆꯥꯔꯔꯣꯏꯒꯦ ꯁꯤꯗꯤ ꯑꯩꯅ ꯅꯪ ꯄꯤꯖꯒꯦꯅ ꯄꯨꯔꯛꯄꯅꯤ ꯑꯩꯒꯤꯗꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤ ꯑꯗꯨ ꯑꯣꯏꯅ ꯑꯩ ꯑꯗꯨꯝ ꯆꯥꯖꯔꯨꯔꯒꯦ ꯁꯤꯗꯤ ꯅꯪ ꯑꯗꯨꯝ ꯆꯥꯔꯣ ꯍꯣꯏ ꯐꯔꯦ ꯑꯗꯣ ꯑꯩ ꯑꯊꯨꯕꯗ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏ ꯊꯥꯔꯛꯅꯕ ꯇꯧꯔꯒꯦꯀꯣ ꯅꯪꯁꯨ ꯅꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯗ ꯄꯥꯎꯁꯦ ꯈꯔ ꯍꯥꯏꯗꯣꯛꯎꯔꯣ ꯍꯣꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕꯒꯤ ꯃꯇꯨꯡꯗ ꯊꯣꯏꯕꯤꯁꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯃꯃꯥ ꯇꯊꯣꯠꯇꯨ ꯃꯉꯣꯟꯗ ꯂꯦꯞꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯀꯃꯥꯏ ꯇꯧꯔꯦ ꯊꯣꯏꯗꯤꯡ ꯀꯕꯣꯛꯇꯨ ꯄꯤꯖꯔꯝꯃꯕ꯭ꯔꯥꯕ ꯅꯪꯕꯣ ꯏꯃꯥ ꯅꯆꯥꯁꯦ ꯇꯧꯒꯦꯗ ꯉꯝꯕꯤ ꯊꯣꯏꯕꯤꯅꯤ ꯊꯣꯏꯕꯤ ꯑꯩꯅ ꯉꯝꯃꯣꯏꯗꯕ ꯊꯕꯛꯄꯨ ꯂꯩꯕ꯭ꯔꯥꯕ ꯀꯕꯣꯛꯇꯣ ꯂꯣꯏꯅ ꯄꯤꯖꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯂꯣꯏꯅ ꯆꯥꯍꯜꯂꯤꯅꯤ ꯐꯔꯦꯗꯀꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤꯅꯦ ꯏꯃꯥꯅ ꯑꯃꯥꯏꯕꯤꯅ ꯄꯣꯁꯦꯝ ꯇꯧꯔꯕ ꯀꯕꯣꯛ ꯑꯗꯣ ꯃꯥꯅ ꯆꯥꯈ꯭ꯔꯕꯅꯤꯅ ꯇꯣꯟꯗꯣꯟꯕꯗꯣ ꯏꯆꯥꯅ ꯍꯥꯏꯕꯗ ꯌꯥꯔꯗꯕꯅꯤ ꯅꯨꯡꯉꯥꯏꯔꯦ ꯑꯁꯣꯝꯗꯁꯨ ꯇꯣꯟꯗꯣꯟꯕꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯕꯨ ꯍꯥꯏꯅ ꯁꯤꯡꯅꯕ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯍꯜꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯣꯏꯕꯤꯗꯤ ꯃꯧ ꯑꯣꯏꯔꯕꯅꯤ ꯀꯥꯏꯅ ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠꯇ ꯍꯣꯡꯕꯤꯕꯒ ꯅꯠꯇꯦ ꯃꯅꯦꯝ ꯂꯩꯍꯥꯎꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯕ ꯍꯦꯛ ꯉꯥꯏꯔꯒ ꯍꯧꯒꯠꯂꯝꯃꯤ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯩꯍꯥꯎ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯑꯗꯨ ꯇꯩꯅ ꯍꯥꯏꯔꯛꯏ ꯉꯝꯗ꯭ꯔꯦꯗ ꯍꯣꯏꯃ ꯁꯤꯕ ꯇꯥꯔꯦꯗ ꯑꯍꯜꯒ ꯑꯣꯏꯔꯛꯄꯒꯤ ꯈ꯭ꯋꯥꯡꯅꯒ ꯅꯥꯕꯅꯤ ꯏꯃꯨꯡ ꯃꯥꯡꯒꯣꯜꯁꯦ ꯇꯩꯗꯕꯁꯨ ꯌꯥꯗꯕ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯕꯛꯅꯣ ꯈꯪꯗ꯭ꯔꯦꯗ ꯏꯆꯥ ꯏꯃꯧ ꯂꯥꯛꯂꯒ ꯄꯣꯊꯥꯔꯅꯤ ꯅꯨꯡꯉꯥꯏꯔꯅꯤꯅ ꯈꯜꯂꯨꯕ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯂꯥꯟꯕ ꯇꯥꯔꯦ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯃꯉꯥꯏꯔꯦꯗꯅ ꯀꯩꯅꯣꯕ ꯏꯆꯥ ꯏꯃꯧ ꯐꯪꯖꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯁꯤ ꯃꯉꯥꯏ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯄꯩꯌꯥ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕ ꯇꯣꯃꯥꯜꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯃꯥ ꯉꯝꯗ꯭ꯔꯕꯗꯤ ꯇꯩꯔꯨꯔꯅꯨ ꯇꯣꯛꯑꯣꯗꯅ ꯅꯪꯁꯨ ꯅꯁꯥꯗꯣ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯆꯤꯛꯑꯦ ꯅꯥꯔꯦꯅ ꯑꯌꯣ ꯂꯥꯎꯔꯒ ꯂꯩꯔꯅꯤ ꯍꯥꯏꯋꯥꯅꯤ ꯃꯈꯣꯏ ꯃꯄꯥ ꯃꯥꯡꯒꯣꯜ ꯑꯁꯦ ꯄꯨꯡꯉꯥꯡ ꯍꯦꯛ ꯉꯥꯡꯉꯦ ꯇꯩꯃꯟꯗꯗꯅ ꯃꯤ ꯄꯣꯡ ꯂꯥꯛꯂꯒ ꯑꯩꯈꯣꯏꯕꯨ ꯐꯅ ꯍꯥꯏꯅꯔꯔꯣꯏ ꯍꯥꯏꯅ ꯇꯧꯕꯅꯤ ꯍꯣꯏꯅꯦ ꯑꯗꯨꯕꯣꯕ ꯅꯃꯧꯗꯣ ꯍꯧꯗꯣꯛꯑꯒ ꯇꯩꯍꯟꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯃꯥꯏꯗ ꯑꯩ ꯃꯥꯒ ꯑꯣꯟꯁꯤꯟꯅꯕ ꯇꯨꯒꯠꯆꯩꯗ ꯉꯁꯤ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯃꯉꯣꯟꯗ ꯉꯟꯅ ꯍꯧꯒꯠꯂꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯑꯗꯨꯁꯨ ꯐꯖꯅ ꯇꯧ ꯃꯗꯨꯗꯤ ꯅꯠꯇꯦ ꯃꯉꯣꯟꯗ ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯨ ꯑꯋꯥꯕ ꯊꯕꯛꯁꯨ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯏꯋꯥꯁꯦ ꯂꯧꯕꯤꯕ꯭ꯔꯣꯁꯦ ꯏꯅꯦꯝꯁꯤꯅ ꯉꯥꯡꯉꯦ ꯁꯛꯑꯦ ꯍꯥꯏꯕꯒꯤꯁꯨ ꯅꯥꯆꯨꯡꯗꯦ ꯃꯉꯛ ꯃꯔꯨꯁꯦ ꯍꯥꯏꯒꯠꯂꯒ ꯐꯔ ꯍꯥꯏꯔꯒꯅꯤ ꯆꯠꯂꯤꯕ ꯃꯁꯤꯗꯩꯁꯤꯗ
ꯇꯥꯟꯖꯥꯁꯤꯗ ꯏꯃꯨꯡꯗꯒꯤ ꯊꯣꯏꯕꯤꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯊꯧꯗꯤ ꯂꯩꯇꯅ ꯏꯃꯥꯅ ꯃꯥꯡꯒꯣꯟꯁꯦ ꯇꯩꯔꯒ ꯏꯔꯥꯡ ꯁꯥꯒꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯏꯃꯥꯗ ꯑꯩꯅ ꯃꯥꯡꯒꯣꯟꯁꯦ ꯇꯩꯕꯤꯌꯨ ꯍꯥꯏꯕ꯭ꯔꯥ ꯑꯩꯅ ꯇꯩꯅꯤꯡꯉꯀꯥꯟꯗ ꯇꯩꯒꯅꯤ ꯏꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯃꯧꯁꯨ ꯅꯤꯡꯗꯕꯤ ꯃꯅꯦꯝ ꯑꯣꯠꯄꯤꯅꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯇꯥꯍꯟꯒꯦꯅ ꯁꯤꯜꯂꯤ ꯅꯠꯇ꯭ꯔꯣ ꯇꯩꯅꯤꯡꯉꯒꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯇꯩꯌꯨ ꯋꯥꯗꯣ ꯌꯥꯝꯅ ꯉꯥꯡꯕꯤꯔꯛꯀꯅꯨ ꯇꯨꯝꯕ ꯀꯥꯏꯌꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤꯍꯦ ꯃꯁꯦ ꯍꯥꯏ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯅꯥꯒꯤ ꯃꯊꯧꯅꯣ ꯍꯥ ꯃꯧ ꯑꯃ ꯑꯣꯏꯔꯒꯗꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯑꯌꯨꯛ ꯉꯟꯅ ꯍꯧꯕ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯃꯇꯦꯛ ꯑꯃ ꯇꯩꯊꯣꯛꯂꯒ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯍꯥꯏꯕꯁꯦ ꯍꯧꯅ ꯁꯥꯅꯤꯅꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯃꯗꯨ ꯅꯣꯡꯃꯇ ꯇꯧꯕ꯭ꯔꯣ ꯍꯦꯛ ꯂꯨꯍꯣꯡꯉꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯃꯤꯠꯁꯦ ꯇꯥꯡꯅꯤꯀꯣ ꯅꯣꯡꯃꯇ ꯃꯥꯡꯒꯣꯜ ꯋꯥꯏ ꯇꯩꯕ ꯏꯃꯤꯠꯁꯤꯅ ꯎꯗ꯭ꯔꯤ ꯏꯃꯥꯁꯤꯅ ꯉꯥꯡꯂꯤꯕꯁꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯐꯅꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯟꯗꯦ ꯍꯥꯏ ꯅꯈꯣꯏꯒꯤꯅꯦ ꯅꯄꯥꯝꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯌꯥꯗꯦ ꯈꯪꯉꯕ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯑꯒ ꯉꯥꯡꯖꯕ ꯁꯥꯔꯤꯕꯅꯣ ꯍꯥꯏ ꯑꯩꯁꯦ ꯅꯈꯥ ꯇꯥꯕ꯭ꯔꯅꯦꯍꯦ ꯅꯪꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝꯗꯣ ꯅꯄꯥꯝꯗ ꯅꯌꯨꯝꯗ ꯉꯥꯡꯉꯨꯆꯣ ꯁ꯭ꯋꯥꯏꯗ ꯇꯧꯔꯛꯀꯅꯨ ꯏꯁ ꯍꯥꯍꯥꯌꯣ ꯏꯃꯥꯗꯤ ꯀꯌꯥꯝꯅ ꯋꯥꯔꯛ ꯋꯥꯌꯦꯜ ꯊꯨꯡꯕꯤꯕꯅꯣ ꯑꯩꯁꯨ ꯍꯥꯏꯕꯤꯒꯦ ꯏꯃꯥꯅ ꯆꯤꯟꯐꯦꯟ ꯐꯔꯤꯕꯗꯣ ꯅꯈꯣꯏꯒꯤꯅꯦ ꯂꯩꯔꯩꯄꯥꯛꯇ ꯌꯧꯈ꯭ꯔꯕ ꯑꯍꯜ ꯂꯃꯟꯗꯨꯅ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕꯒꯤꯅꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯖꯗꯦ ꯅꯊꯧ ꯅꯇꯅ ꯅꯊꯧ ꯁꯥꯔꯒ ꯏꯃꯨꯡ ꯏꯔꯥꯡ ꯍꯧꯍꯜꯂꯒ ꯑꯆꯨꯝꯕ ꯁꯥꯕꯗꯤ ꯌꯥꯔꯣꯏ ꯏꯃꯥ ꯑꯗꯨꯒꯨꯝꯕ ꯅꯋꯣꯡ ꯅꯇꯧ ꯑꯗꯨꯗꯤꯅꯦ ꯅꯋꯥꯁꯨ ꯂꯧꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯗꯤꯅꯦ ꯁꯨꯡꯂꯧ ꯍꯦꯛ ꯂꯧꯗꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯂꯥꯎꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯍꯥꯎꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ ꯃꯁꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯤꯅꯦ ꯃꯁꯦ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯔꯒ ꯑꯣꯏ ꯅꯨꯔꯥ ꯐꯗꯤꯁꯤꯅ ꯃꯀꯣꯛ ꯑꯁꯤꯗ ꯊꯣꯝꯅꯤꯀꯣ ꯉꯁꯤ ꯍꯥꯏ ꯃꯃꯥ ꯌꯥꯔꯦꯗꯣ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯔꯅꯤꯀꯣ ꯑꯩꯅꯦ ꯃꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯅ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕ ꯃꯇꯧꯁꯤꯕꯣ ꯅꯣꯡꯃꯇ ꯁꯥꯟꯇꯤ ꯐꯪꯅ ꯂꯩꯕ ꯍꯥꯏꯕꯗꯨꯃ ꯌꯥꯎꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯏꯆꯥꯁꯤꯅ ꯀꯗꯥꯏꯗꯒꯤꯅꯣ ꯆꯅ ꯋꯥꯏꯅꯗꯕꯤ ꯏꯃꯨꯡꯗ ꯈꯟꯗꯣꯛꯇꯨꯅ ꯊꯝꯂꯤꯕꯤ ꯅꯨꯄꯤꯁꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯑꯐꯕ ꯅꯨꯄꯤ ꯑꯃꯁꯨ ꯀꯛꯁꯤ ꯈꯠ ꯈꯠꯇꯨꯅ ꯀꯛ ꯀꯛ ꯂꯥꯎꯕꯤ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯃꯁꯤꯗꯤ ꯄꯨꯔꯥ ꯃꯨꯈꯥꯏꯕꯤ ꯑꯃ ꯑꯣꯏꯅ ꯍꯦꯛ ꯄꯨꯔꯛꯑꯦꯗꯅ ꯍꯣ ꯑꯩꯗꯤꯅꯦ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯃꯁꯤꯒꯤ ꯍꯣꯒꯥꯏꯕꯤꯁꯦ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯒꯠꯂꯤꯕ ꯃꯉꯛ ꯑꯁꯦ ꯏꯁꯣꯔꯒꯤ ꯈꯣꯡꯄꯥꯛꯇꯨꯅ ꯑꯝꯇꯗꯤ ꯅꯦꯠꯊꯕꯤꯔꯛꯎ ꯀꯩꯗꯧꯕꯒꯦ ꯐꯅ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯌꯥꯗꯦ ꯆꯩ ꯉꯥꯡꯂꯦ ꯆꯠꯇꯦ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯅꯤꯡ ꯇꯧꯖꯔꯁꯅꯨꯗ ꯃꯈꯣꯏ ꯃꯄꯥ ꯃꯧꯁꯤꯒꯤꯇꯁꯨ ꯃꯔꯥ ꯅꯠꯇꯦ ꯅꯆꯥꯅꯨꯄꯥ ꯑꯁꯤꯃꯁꯨ ꯌꯦꯡꯉꯣꯗꯅ ꯅꯨꯄꯤꯁꯤꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯩꯈꯤꯕꯗꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯇꯨꯃꯤꯠ ꯀꯥꯡ ꯑꯣꯏꯅ ꯃꯥꯅ ꯈꯜꯂꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯋꯥꯇꯅꯤ ꯃꯥꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗ ꯐꯥꯎꯕ ꯑꯣꯟꯈꯠꯇꯨꯅ ꯋꯥ ꯉꯥꯡꯉꯤꯕ ꯑꯁꯤꯅꯅꯦ ꯂꯥꯡꯐꯩꯗ ꯆꯠꯊꯣꯛꯈꯤꯕ ꯏꯆꯥ ꯑꯗꯨꯁꯨ ꯍꯌꯦꯡ ꯍꯜꯂꯛꯂꯒ ꯃꯥꯅꯅꯦ ꯄꯥꯎꯁꯦ ꯖꯥꯠ ꯇꯝꯁꯤꯟꯒꯗꯧꯔꯤꯕꯁꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯃꯃꯥ ꯍꯟꯗꯛꯇꯤꯅꯦ ꯅꯆꯥꯅꯨꯄꯥꯗꯨꯁꯨ ꯍꯜꯂꯛꯑꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤꯅ ꯀꯔꯤꯅೋ ꯍꯥꯏꯕꯗꯣ ꯑꯩ ꯍꯪꯂꯒꯦ ꯅꯆꯥꯅꯨꯄꯥ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥ ꯇꯥꯗ꯭ꯔꯕꯗꯤ ꯀꯔꯤ ꯇꯧꯔꯨꯅꯤ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯍꯤꯡꯃꯤꯟꯅꯗꯅ ꯃꯈꯣꯏꯅ ꯑꯄꯥꯝꯕꯗꯣ ꯇꯧꯖꯈꯤꯁꯅꯨ ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯒꯤꯁꯨ ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯌꯥꯔꯦ ꯃꯁꯤꯅ ꯃꯤꯒꯤꯅ ꯃꯆꯥ ꯃꯃꯧ ꯐꯪꯂꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯀꯔꯤꯅꯣ ꯑꯣꯏꯔꯤꯁꯦ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯇꯣꯟꯗꯣꯟꯕꯁꯨ ꯂꯥꯡꯐꯩꯗ ꯀꯔꯕꯥꯔ ꯇꯧꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯍꯦꯛꯇ ꯆꯪꯉꯤ ꯃꯃꯥ ꯃꯄꯥꯒ ꯊꯤꯗꯦ ꯃꯁꯤꯗꯒꯤ ꯊꯣꯏꯕꯤꯅ ꯀꯞꯁꯤꯜ ꯂꯥꯎꯁꯤꯟꯅꯔꯒ ꯃꯅꯦꯝ ꯃꯀꯨꯅ ꯃꯥꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ ꯃꯈꯥ ꯇꯥꯅ ꯌꯨꯝꯁꯤꯗ ꯃꯈꯣꯏꯒ ꯍꯤꯡꯃꯤꯟꯅꯕ ꯉꯝꯂꯔꯣꯏ ꯃꯍꯥꯛ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯣꯟꯗꯣꯟꯕꯁꯨ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯃꯆꯥꯅ ꯍꯥꯟꯅ ꯄꯥꯎ ꯇꯝꯈꯤꯕ ꯑꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯑꯗꯨ ꯊꯥꯖꯔꯝꯃꯤ ꯑꯗꯨꯅ ꯁꯥꯎꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯃꯃꯥ ꯃꯄꯥꯕꯨ ꯀꯣꯏꯀꯧ ꯀꯧꯔꯛꯏ ꯏꯃꯥ ꯄꯥꯕꯥ ꯏꯃꯥꯎ ꯍꯥꯏ ꯀꯅꯥꯅꯣꯅꯦ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯅꯪꯅ ꯀꯔꯝꯕ ꯀꯥꯟꯗ ꯍꯜꯂꯛꯂꯤꯕ ꯍꯧꯖꯤꯛ ꯍꯜꯂꯛꯏꯔꯣ ꯏꯆꯥꯕꯣ ꯏꯃꯥ ꯌꯥꯔꯦ ꯏꯆꯥꯕꯨ ꯀꯥꯏꯅ ꯇꯥꯠꯄ ꯇꯧꯔꯛꯀꯅꯨ ꯏꯃꯥꯒ ꯄꯥꯕꯒꯅ ꯈꯜꯂꯤꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏ ꯀꯩꯅꯣꯅꯦꯍꯦ ꯅꯄꯥꯒ ꯑꯩꯒꯅ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯥꯟ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯂꯥꯟ ꯇꯧꯕ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯇꯧꯅꯕ ꯃꯔꯝꯗꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯁꯤꯟꯕꯤꯕ ꯅꯠꯇ꯭ꯔꯣ ꯅꯆꯥ ꯑꯩꯁꯦ ꯏꯇꯣꯝꯇ ꯄꯣꯛꯄ ꯅꯆꯥ ꯑꯩꯒꯤ ꯅꯃꯧ ꯑꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯌꯦꯡꯋꯥꯏ ꯁꯣꯜꯂꯕ ꯀꯥꯟꯗ ꯅꯆꯥ ꯅꯃꯧ ꯅꯠꯇꯅ ꯄꯥꯕꯒ ꯏꯃꯥꯒꯕꯨ ꯀꯅꯥ ꯂꯩꯗꯣꯔꯤꯒꯦ ꯃꯗꯨ ꯈꯟꯗ꯭ꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯏꯃꯥ ꯑꯣ ꯏꯆꯥꯗꯤ ꯏꯃꯧꯅ ꯐꯖꯅ ꯄꯣꯠ ꯊꯥꯔꯛꯑ ꯃꯥꯜꯂꯦꯗ ꯏꯃꯥ ꯏꯄꯦꯝꯃ ꯏꯆꯥ ꯍꯜꯂꯛꯂꯦ ꯍꯥꯏꯕꯒꯤ ꯈꯪꯍꯧ ꯂꯥꯛꯍꯧꯗꯦ ꯍꯥꯟꯅ ꯄꯣꯠ ꯊꯥꯔꯒ ꯂꯩꯔꯝꯃꯦꯗꯅ ꯍꯥꯏ ꯏꯃꯥꯒꯤ ꯇꯣꯟꯗꯣꯟꯕ ꯑꯩꯈꯣꯏꯅꯅꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯗ ꯀꯩꯁꯨ ꯑꯣꯠꯇꯦꯅꯦꯍꯦ ꯏꯆꯥ ꯏꯃꯧꯕꯨ ꯀꯔꯤꯒꯤ ꯑꯣꯠꯀꯗꯣꯏꯅꯣ ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯁꯦ
mau amana chakadaba sajat nate haidan napaga igana khara adu ngang chaidan sendoke tawgi wani adubune natu se mirol mata amata wini he akhoi bu manem ni makuni haidana kari mata usit balaite mangak ase haigatuna mukhaira ga chati se akhoi na ngangba waga lobi benate maga ne onsina ba akhoi itik oide chongsin dana chage tawini he aduna ne akhoi di kaisu haijadabani khangaba mana kari paw hena tamsilak libano achumba pawdi amata tamamaroi kaino ima chumba chumdaba haisibu kaino ima hoina ibu ote haina amta haibiyune hai chinganbi aikoina nangoda kadaida oli ha nangna aise oliba natro ahal oirabi nanem aibu nangna imungi chak thong phoksu-dagi hentoktan ithakta phawba ka duna netliba natro nangna masidai sida maharani sadana phamung adu kunsinduna leiraga nawa asina halaklaga otli kaina hai nang laina yaroi ko nang tatondon ba nang laina aingonda ira mayam pirisi phawba nang tumi leisi kaigino aidi chakrani yumsida leiba ngamoi khongthang khudigi yengsilagabu karamba mauna leiba ngamdoino ai ngamoi ai chakrani as amdo ngai khusi nang su ko do boi chapa yar yumsida nang ga leigadaba adugane chakki haisu imaga babaga chakhigadaba kari ba tondon ba nang na hauji hairibadu nang bu hek pokpa nama napa aikhoidegi nupi sine hena lurabro ha lure imaga babaga di hayeng dangari sikigadaba aiga punsi chupa lemina doise namong nupi gani hai kari dongnari na khoiba na khoina ya ngangnari budu ba a thongal phoba taini he tondon ba nangna kayam kuye halakpa haujik ta yawrak libro hai mama kari gino nangna kaplaga leiramsina makhoi mapa namong nupi se akhoi ani ne yumsida leiragadi mahak mapamda chakrani hai aduda icha nupa na yumasida akhoi ani bu leiba yararoi hairini mapa tondon ba nangna aduma hekta haibrani ipagi bongo achum aral su khangdana nangna hairibadu karino baba yare wase makha yamna tanararoise imaga pabaga su ai hekta mak tanthokpadi nungaijade aduna mamang sangoisida karino phaklongnara kaino khajilaga leiro yumin kolse babana tansanjaba hoiraga su nakhoidi asukuina yok thaklakliba se ainani aduna madugi mamaldi nahana hando amani kana no lekai gi angang ama ni kauraga nakhoi pochai makhai ase sangoi asida thangtohan pikru wase yamna sangthadabana phagani khali thobi lao kada changasi kapanu yare makhoi mapa karamba laibak no khoi ni gi laibak sibo masiro icha pokjabagi mahai haibado mama kakunukto mamangi mapokdadi akhoi anina kayamuk yamna lanba iral tawjarubagi mahai handaki mapok asida phangliba haibase ai khangtri nang aitana landraga loi makhoi bu aikoina matumdagi chauna naba yoglakli taibang mirol tambiri taibangi lamchat thakbiri aduga amuk makhoi bu mirak tilhanduna matik chaba mi amamam oihanbiri madugi awaba mayamado mama mapa oiba aikoina de icha singda nongmata laman thawru adubu makhoi matik charaklaba kanda makoina adu tawi ada taw wai khudingi panduna nga mamal thaw mama mapa oiba aikoina macha singbu kayamuk yamna numshi haibado makoina khangde hayeng makoisu mama mapa haibado oiraba kanda soidana khanglakhigani mama law kashu khalu ai lebi sidi nangna kari waribano wagan asumna numit adudagi ahal oiraba mama mapa anido makoigi mamang sanggoi aduda phaklong machet ama kharaduna khajilaga tongana hingan khirami lehaugi mapuroiba tomalna patanga khara pharaga ahal oiraba matai manau ani adu hingnana ba khotna jaram aduga thoibidi hauji nungaibana mapal sarami mapuroiba na tansalakpa sel lan thumpumba mahakna mapuroiba da moi them tawduna mapamlumda loina thaidoklami aduna mapamgi ahal laman sing adudi nungaina suksusudana makuta hamduna charaga hinglami nongma numit amani thoibigi apokpi mamata thot adu kaithel karaklami kaithel yaurabada ngayon bisingi marakta changsinduna nga achauba ma yenglaklami ngayon bi aduna hairai ho icheta thot kari yengino nga achauba oiragadi aigi sida lao sida loina laijare ho lai nga achauba amtang yengsirana laibani aigi si haima nga achauba makhaidi nangi sida loina lairedana asimadi othokna haurani da si oine hekta laurage bema hoi ichi lawo ado ichi hoidi naya nupa aphaba ma phangbadagi yamna komna
Haina humna nungaina pala maleda ko. Hoi bema nungaire. Ichan nupina ne silakpa iyan phakre. Ichabu suluna chana taubido madudagi hentoktana. Mane maku aikhoi phawba kayada luna tawriban. Nakhoisu khanglam uramganida. Aigi iya sidine atangba. Nakhoina pakna hekta phangloidai bema. Hoida ichi. Aikhoigi laibak sidadi adugumbado thoklagadaba nateda. Adumnabu tawbirabadi aikhoina wana hingise hingkhidro haiba ichi. Ichi hoigi laibak sidi phakre. Nongmagi numitni tathot machanupigi mayumda laklami. Sumang aduda leihaudu phi sananaba lang khara chaktuna leirami. Tathot leihaubu uribani adubu malakli haibagi karimata kaungang taude mangol aduda prap changsilaga machanupibu kaubi. Thoibi imagi thoibi imala ini he. Bema nang laklibro. Maudo maningda leikigum tawbani. Thoibi imala ini he. Haima ima chango kaigino mangoda lepaga dum leiduba. Kok changakpa yadro laose changasi lao. Tawrisi yungni. Magi machanupigi manemni ko aise. Sumanga sida ayema ichaw-chawna leiri hai. Aduga karimata kaungangdanaga tawramdi. Aina wangangduragasu khumdadanaga tawi. Asina pokpa machanabu kayam pharuni haibagi. Machasina soiribase semdokpagi wa leiti. Nongmada yumasida laklam. Inama tada haidan. Wari watai tawbagi wasu yaudi. Hek lakpaga machanupigi kada su. Karibu ngangnaribanu khangda. Pharida. Aina yingsiludana ne. Aidani phattaba tagadab. Aidine wa amata ngangaroi. Imungdana mama macha anido wari sanarei. Hai, imagi thoibi. Ahal ani se karigi sangoi sida napa hadana mugla helinu haiba. Kokkan thokraga wai sangna legidi haidadan. Nangbu, nang yam pangmali nang. Ima wadu tapna ngango. Naya nupado maningda leihobani. Aisune, moi ani sida tan thokrabadi nungairani na ngairi. Ado pakna hekta yada tawini. Lekai mamangdasu aise aran badaba yade. Ainane naya nupana thabak chakringaida. Mama hanubise phajana otpani. Adugane naya nupa halag. Hanubi asina aibu otle haidane hekta tawsinabani mi ima aina. Ado masu thajai. Madi aina haiba wado adum thajai ima. Adunidana ichasidia thabak khudingma kokleina tawgadabani. Adugane nangi nupa asidine nangna haibada adum tarabani. Nangna haibada adum thajarabani. Nahamu thoiding kapokto ima ichana mahai tawkhibani. Adunane nangi nupa asidine nangna puningma maikaida adum purabasu iyada yaradabani. Hoima ado adugi amaiba aduna ahalani subu machanupa asina suknung nusidananaba makoibu yumasidagi tanthokhinanaba mahaigadi tawba yaroidaba zalo ima. Karigi yadani ima tawraki yani selduda matik chana khatlo tawgeda ngamba amaibani. Hoi ima selgibudi kemta warunu manane piyu haikai piyeba. Ai asigi hanubi anise asida hatokraga loiri. Hanubi anise hatringaida nangoina hatpa taredana. Aima tatondon ba kaino haidubo. Hai chintibi nakhoina mana chana sanariba warido ai hobudagi loiba phabo tahawrabani. Mara leitraba aigi ima paba busu nangna mara siba. Aduga aibusu posem tawraga sanaramli boire. Nangda halage. Asi hairaga tondon bana thoibibu phuba hawraklami. Tathotpina khamduna hairai. Hai ibungo kaino nangna tawridubo. Icha se halage hairo. Ho lekai icha se hatore. Ima nangbu aina ima makni khalaga bebar tawbani. Hawjikti nawa lawde. Imana lekai gi mi kawrido kau. Ngasidine namana cha punna hatoke. Hai ima gi tondon ba karino nangna tawramliba sidia. Imausi siba tarin he thado uni nangbo. Ima nachabu khang masida halaga ipeledabani. Ho lekai icha hatore. Kari lekai no ne sukana lahobasida phawba kanamta changakte haibani me. Inema phabi nachanupi asina phamandana aikhoi imungse hawjikti lekai gi mi amata changaktrabani. Yare nachanupi ase puraga yamtuna chakro. Nakhoi namana cha se huranbi ngaktani. Imagi tondon ba kari wangang sangang nangna nanem sida ngangliba duba. Imana adumna nangonda takpi tambi khibrani he lale hai nanemda lale hayo. Ima
ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯃꯈꯣꯏꯗꯗꯤ ꯂꯥꯜꯂꯤ ꯁꯨꯒꯥꯏ ꯍꯥꯏꯔꯣꯏ ꯏꯃꯥ ꯅꯆꯥꯅ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯗꯤ ꯏꯃꯥꯒ ꯄꯥꯕꯒꯗ ꯅꯆꯥꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯜꯂꯨ ꯅꯨꯄꯤ ꯃꯋꯥ ꯂꯧꯕ ꯅꯆꯥꯁꯦ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯦ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯃꯁꯤꯗꯒꯤ ꯇꯣꯟꯗꯣꯟꯕꯅ ꯊꯣꯏꯕꯤꯕꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯃꯥ ꯂꯩꯍꯥꯎꯅꯗꯤ ꯃꯆꯥꯕꯨ ꯌꯥꯝꯅ ꯀꯟꯅ ꯈꯥꯝꯖꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯅ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯨꯃꯛ ꯊꯣꯏꯕꯤꯕꯨ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯣꯏꯕꯤ ꯃꯄꯥꯝꯗ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯔꯒ ꯃꯄꯨꯟꯁꯤ ꯑꯗꯨ ꯂꯦꯟꯈꯤꯔꯝꯃꯤ